ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯍꯤꯡꯊꯠꯄꯤꯈ꯭ꯔꯕ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯤꯔꯥꯡꯅ ꯌꯣꯝꯗꯨꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯆꯣꯡꯂꯥꯎꯕꯤꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯉꯔꯥꯡ ꯂꯩꯔꯣꯟ ꯆꯟꯈꯤꯕꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯤ ꯊꯥ ꯑꯃ ꯐꯥꯔꯛꯀꯗꯧꯔꯕꯅꯤ ꯑꯣꯖꯥꯃꯁꯤ ꯍꯌꯦꯡ ꯇꯥꯡ 3ꯇ ꯊꯥ ꯑꯃ ꯐꯥꯒꯗꯧꯔꯕꯅꯤ ꯃꯁꯤ ꯊꯥ ꯑꯃ ꯐꯥꯒꯗꯧꯕ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯕꯁꯤꯗ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯕꯒꯤ ꯊꯕꯛꯁꯦ ꯀꯌꯥ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯟꯅ ꯆꯪꯁꯤꯜꯂꯤꯕꯒꯦ ꯍꯥꯏꯕ ꯃꯁꯤꯅꯤ ꯑꯣꯖꯥ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯉꯥꯏꯔꯤꯕꯁꯤꯡꯒꯤ ꯃꯐꯝꯗ ꯃꯁꯤ ꯀꯃꯥꯏꯅꯒꯗꯤ ꯊꯝꯅꯤꯡꯉꯤ ꯑꯣꯖꯥꯒꯤ ꯃꯣꯠꯇ ꯀꯃꯥꯏꯅ ꯊꯝꯅꯤꯡꯉꯤ ꯑꯣꯖꯥ? ꯂꯤꯔꯤꯟ ꯉꯔꯥꯡꯒꯤ ꯑꯩꯈꯣꯏ ꯇꯣꯡꯂꯥꯎꯕꯤꯒꯤ ꯀꯣ ꯂꯩꯈꯤꯗ꯭ꯔꯕ ꯑꯉꯥꯡ ꯑꯅꯤ ꯄꯨꯔꯒ ꯃꯊꯧ ꯄꯥꯡꯊꯣꯛꯈꯤꯕꯁꯦ ꯁꯤ ꯐꯔꯦ ꯀꯣ ꯐꯔꯦ ꯃꯃꯥ ꯃꯄꯥꯅ ꯄꯤꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟ ꯑꯍꯜ ꯂꯃꯟꯅ ꯄꯤꯔꯛꯄ ꯁ꯭ꯇꯦꯠꯃꯦꯟꯗꯁꯨ ꯑꯩꯈꯣꯏ ꯎꯖꯔꯦ ꯀꯣ ꯑꯗꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯅꯨꯡꯉꯥꯏꯇꯦ ꯃꯤꯇꯩ ꯄꯤ ꯇꯥꯏꯕ ꯈꯪꯖꯗꯦ ꯍꯥꯏꯗꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗ꯭ꯔꯦ ꯑꯉꯥꯡꯗꯨꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯗꯨ ꯑꯗꯨꯝ ꯎꯗ ꯂꯩꯕ ꯃꯑꯣꯡ ꯑꯃ ꯂꯩꯕꯒꯤ ꯌꯥꯝ ꯅꯨꯡꯁꯤꯕ ꯁꯦꯟꯇꯤꯃꯦꯟ ꯈꯔ ꯑꯗꯨꯝ ꯎꯕꯗꯣ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯀꯣ ꯇꯧꯕꯇꯕꯨ ꯄꯨꯟꯁꯤꯗꯁꯨ ꯁꯤꯗꯒꯤ ꯁꯥꯊꯤꯕꯁꯨ ꯂꯥꯛꯑꯔꯣꯏ ꯀꯣ ꯍꯌꯦꯡ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯁꯤꯅ ꯑꯣꯟꯁꯤꯟꯅꯔꯒ ꯍꯦꯛꯇ ꯃꯥꯡ ꯑꯣꯟꯁꯤꯟꯅꯔꯒ ꯍꯥꯠꯇꯣꯛꯅꯔꯕ ꯃꯥꯡ ꯑꯣꯟꯁꯤꯟꯅ ꯊꯥꯡ ꯌꯥꯟꯅꯔꯕ ꯃꯣꯏꯅ ꯕꯣꯝ ꯇꯣꯞ ꯀꯥꯞꯄꯛꯇꯅ ꯃꯤꯆꯝ ꯆꯥꯝ ꯆꯅꯤ ꯁꯤꯔꯕꯥꯎꯗꯅꯦ ꯀꯣ ꯉꯁꯤ ꯑꯉꯥꯡ ꯑꯅꯤ ꯂꯩꯈꯤꯗ꯭ꯔꯤꯕꯒꯤ ꯈꯣꯡꯐꯝꯁꯦ ꯑꯁꯤ ꯐꯤꯕꯝꯁꯤꯒꯤ ꯌꯦꯡꯉꯀꯥꯟꯗ ꯑꯩꯈꯣꯏꯅ ꯀꯝꯄꯦꯔ ꯇꯧꯀꯥꯟꯗ ꯑꯉꯥꯡ ꯑꯅꯤꯁꯤꯅ ꯁꯤꯈ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤꯒꯤꯁꯤꯅ ꯃꯃꯥꯒꯤ ꯃꯊꯥꯗ ꯁꯦꯠꯂꯒ ꯄꯨꯔꯤꯕꯁꯦ ꯁꯤꯒꯤ ꯃꯩꯆꯥꯛꯁꯤꯅ ꯍꯦꯟꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯊꯝꯖꯒꯦꯕꯀꯣ ꯑꯗꯨꯒ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅꯁꯨ ꯑꯩꯅ ꯍꯥꯕꯜ ꯇꯧꯖꯅꯤꯡꯉꯤꯁꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯕ ꯃꯩꯆꯥꯛ ꯑꯃꯁꯨ ꯂꯥꯛꯑꯔꯣꯏꯕ ꯀꯣ ꯑꯩꯈꯣꯏ ꯇꯨꯡꯗ ꯃꯤꯑꯣꯏ ꯁꯤꯔꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯑꯁꯣꯏꯉꯥꯝ ꯌꯥꯎꯗꯕꯁꯨ ꯑꯣꯏꯁꯅꯨ ꯀꯣ ꯑꯁꯣꯏꯉꯥꯝ ꯌꯥꯎꯗꯕ ꯁꯤꯔꯛꯇꯕꯁꯨ ꯑꯣꯏꯁꯅꯨ ꯄꯤꯁ ꯂꯥꯛꯄꯁꯨ ꯑꯣꯏꯁꯅꯨ ꯇꯧꯕꯇꯕꯨ ꯁꯤꯗꯒꯤ ꯁꯥꯊꯤꯕ ꯃꯤ ꯃꯥꯡꯕ ꯅꯠꯇ꯭ꯔꯒ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤ ꯁꯤꯕ ꯈꯣꯠꯄ ꯕꯣꯝ ꯊꯥꯗꯔꯛꯄ ꯃꯌꯥꯝ ꯊꯦꯡꯅꯔꯦ ꯈꯜꯂ ꯐꯥꯎꯕꯗ ꯁꯤꯒꯤ ꯃꯩꯆꯥꯛꯁꯤꯗꯒꯤ ꯍꯦꯟꯕ ꯁꯤꯗꯒꯤ ꯁꯥꯊꯤꯕ ꯂꯩꯔꯔꯣꯏꯕꯀꯣ ꯑꯗꯨꯒ ꯁꯤꯗꯒꯤ ꯑꯃꯨꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯀꯥꯎꯉꯝꯗꯕ ꯑꯃꯨꯛ ꯍꯥꯏꯔꯒꯗꯤ ꯖꯤꯔꯤꯒꯤ ꯑꯦꯛꯁꯤꯗꯦꯟ ꯀꯣ ꯑꯉꯥꯡ 3 ꯅꯨꯄꯤ 3 ꯀꯣ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯔ ꯃꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯍꯥꯠꯂꯒ ꯍꯨꯟꯗꯣꯔꯛꯄꯗꯣ ꯃꯗꯨꯒꯤ ꯃꯩꯆꯥꯛꯇꯨꯁꯨ ꯑꯩꯈꯣꯏ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯇꯧꯕꯇꯕꯨ ꯕꯠ ꯍꯣꯁꯇꯦꯖ ꯑꯣꯏꯅ ꯐꯥꯔꯒ ꯄꯨꯈꯤꯕꯒꯤ ꯄꯣꯠꯇꯨꯅ ꯉꯁꯥꯏ ꯑꯩꯈꯣꯏ ꯀꯔꯤ ꯍꯥꯏꯅꯤ ꯈꯥꯁꯤ ꯑꯩꯈꯣꯏꯅꯁꯨ ꯃꯗꯨꯗ ꯄꯦꯟꯗꯕ ꯈꯔ ꯂꯩꯀꯣ ꯇꯧꯕꯇꯕꯨ ꯁ꯭ꯋꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯍꯟꯊꯔꯛꯄꯗ ꯑꯃꯨꯛ ꯇꯨꯝꯃꯒ ꯂꯩꯖꯔꯤꯕ ꯃꯃꯥꯒꯤ ꯃꯊꯥꯗ ꯇꯨꯝꯃꯒ ꯂꯩꯖꯔꯤꯕ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯐꯥꯎꯗ꯭ꯔꯤꯕ ꯑꯉꯥꯡ ꯑꯅꯤ ꯀꯣ ꯁꯦ ꯑꯁꯥꯏꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯊꯪꯅꯕ ꯈꯨꯟ ꯑꯃꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯀꯣ ꯅꯣꯡꯃꯩ ꯀꯥꯞꯅꯔꯦ ꯅꯠꯇ꯭ꯔꯒ ꯃꯤ ꯍꯥꯠꯅꯔꯦ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯑꯦ ꯇꯧꯕꯗꯒꯤ ꯄꯥꯏꯊꯣꯔꯛꯄ ꯃꯔꯨꯅ ꯄꯥꯜꯂꯛꯑꯀꯥꯟꯗ ꯑꯉꯥꯡꯁꯤꯡꯗꯨ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯔꯒꯗꯤ ꯑꯃꯨꯛꯁꯨ ꯑꯩꯈꯣꯏ ꯕꯦꯔꯤ ꯁꯣꯛ ꯇꯉꯥꯏ ꯐꯗꯅ ꯃꯗꯨ ꯑꯦꯛꯁꯤꯗꯦꯟꯅꯤ ꯁꯣꯏꯈꯤꯕ ꯄꯥꯏꯊꯣꯔꯛꯄ ꯃꯔꯨ ꯄꯥꯟꯈꯤꯕ ꯑꯣꯏꯕꯤꯔꯅꯤꯀꯣ ꯍꯥꯏꯅ ꯈꯟꯗꯣꯛꯄꯁꯨ ꯌꯥꯏꯑꯕ ꯍꯧꯖꯤꯛꯀꯤꯁꯤꯅ ꯇꯉꯥꯏ ꯐꯗꯅ ꯏꯟꯇꯦꯟꯁꯅꯦꯂꯤ ꯀꯣ ꯏꯟꯇꯦꯟꯁꯅꯦꯂꯤ ꯕꯤꯒꯦꯁ ꯄ꯭ꯂꯥꯟ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯠꯂꯒ ꯌꯥꯝꯅ ꯍꯥꯠꯈꯤꯕ ꯄꯣꯠ ꯑꯃꯅꯦꯕꯀꯣ ꯑꯗꯨꯁꯨ ꯃꯃꯥꯁꯨ ꯃꯆꯥ ꯑꯅꯤꯗꯨꯁꯨ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯃꯥꯗꯨꯗꯤ ꯏꯁꯣꯔꯅ ꯀꯜꯍꯧꯔꯦ ꯇꯧꯕꯗꯣ ꯃꯃꯥꯒꯤ ꯃꯊꯥꯗꯒꯤ ꯁꯦꯠꯂꯒ ꯄꯨꯔꯤꯕ ꯑꯉꯥꯡ ꯑꯅꯤꯁꯦ ꯇꯥꯏꯕꯪ ꯃꯤꯔꯣꯟ ꯈꯪꯗ꯭ꯔꯤꯕ ꯑꯉꯥꯡ ꯉꯥꯛꯇꯅꯦꯕꯀꯣ ꯑꯗꯨꯅ ꯁꯤꯒꯨꯝꯕꯒꯤ ꯌꯥꯝ ꯁꯥꯊꯤꯕ ꯀꯩꯅꯣꯁꯦ ꯄꯨꯟꯁꯤꯗ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯗꯨꯅ ꯉꯁꯤ ꯏꯔꯩꯆꯥꯁꯤꯡꯅ ꯀꯣ ꯃꯁꯤꯅ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤꯀꯣ ꯁꯤꯅꯀꯣ ꯑꯩꯒꯤ ꯑꯣꯄꯤꯅꯤꯌꯟꯅꯤ ꯀꯅꯥꯒꯨꯝꯕ ꯍꯥꯏꯔꯛꯄ ꯌꯥꯏ ꯀꯣ ꯀꯅꯥꯒꯨꯝꯕ ꯍꯥꯏꯔꯛꯄ ꯌꯥꯏ ꯅꯪꯗꯤ ꯀꯩꯗꯧꯗꯅ ꯑꯗꯨ ꯑꯩꯈꯣꯏ ꯅꯪ ꯃꯥꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯍꯥꯏꯅꯩ ꯑꯩꯈꯣꯏꯁꯤꯀꯣ ꯑꯩꯈꯣꯏ ꯀꯩꯁꯨ ꯉꯝꯖꯗꯦ ꯇꯧꯕꯇꯕꯨ ꯇꯦꯔꯣꯔꯤꯁ ꯗ꯭ꯔꯒ ꯃꯥꯐꯤꯌꯥ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏꯁꯤꯗꯒꯤ ꯃꯨꯊꯠ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯥꯏ ꯋꯤꯜ ꯕꯤ ꯐꯥꯔꯁ ꯑꯩꯁꯨ ꯃꯤ ꯑꯃ ꯑꯣꯏꯒꯅꯦꯕꯀꯣ ꯀꯣ ꯑꯩ ꯃꯤꯆꯝꯗꯤ ꯍꯥꯏꯕ ꯅꯠꯆꯗꯦꯀꯣ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯀꯟꯅꯅꯕꯒꯤꯗꯃꯛ ꯖꯥꯇꯤ ꯀꯟꯅꯅꯕꯒꯤꯗꯃꯛ ꯖꯁꯇꯤꯁ ꯐꯪꯅꯕꯒꯤꯗꯃꯛ ꯇꯧꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯊꯋꯥꯏ ꯊꯥꯔꯁꯨ ꯀꯤꯒꯗꯧ ꯅꯨꯄꯥ ꯅꯠꯇꯦꯕꯀꯣ ꯃꯗꯨꯗꯤ ꯅꯣ ꯀꯝꯄ꯭ꯔꯣꯃꯥꯏꯁ ꯀꯣ ꯑꯩꯈꯣꯏ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯕꯠ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯂꯤꯔꯤꯟꯀꯣ ꯌꯦꯡꯕ ꯉꯝꯗꯦ ꯑꯉꯥꯡ ꯑꯅꯤ ꯀꯣ ꯃꯣꯛꯇꯒꯤ ꯄꯨꯊꯣꯔꯛꯄ ꯃꯇꯝꯗ ꯄꯤꯛꯈ꯭ꯔꯕ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯥꯒꯤ ꯁꯛꯇꯝ ꯀꯣ ꯑꯩꯈꯣꯏꯒꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯆꯜꯂꯤꯕ ꯀꯨꯗꯒ ꯍꯥꯄꯛꯏꯕ ꯃꯑꯣꯡ ꯃꯇꯧ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯌꯦꯡꯉꯤꯕ ꯃꯑꯣꯡ ꯃꯇꯧ ꯀꯣ ꯑꯩꯈꯣꯏ ꯃꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯇꯧꯐꯝ ꯊꯣꯛꯇꯕ ꯑꯗꯨꯒꯨꯝꯕ ꯁꯥꯒꯤ ꯁꯥꯊꯤꯕ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯦꯔꯣꯔꯤꯁꯀꯤ ꯁꯥꯊꯤꯕ ꯍꯥꯏꯗꯣ ꯃꯥꯅꯤ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯕꯨ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯑꯦꯔꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯑꯦꯛꯁꯀ꯭ꯌꯨꯖꯦꯁ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯂꯥꯛꯏꯅꯦꯕꯀꯣ ꯐꯔꯦ ꯒꯣꯟ ꯉꯁꯤꯒꯤ ꯂꯩꯉꯥꯛꯁꯤꯅ ꯂꯦꯝꯅ ꯊꯥꯔꯣꯏꯗꯤ ꯍꯥꯏꯈ꯭ꯔꯦ ꯀꯣ ꯑꯗꯣ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯏꯁꯄꯣꯛ ꯄꯔꯁꯟ ꯑꯗꯨꯒꯨꯝꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯃꯅꯁꯨ ꯐꯥꯔꯦꯅ ꯍꯥꯏꯗꯣꯛꯈ꯭ꯔꯦ ꯀꯩꯗꯧꯕꯤꯔꯦ ꯂꯪꯅꯥ ꯀꯩꯗꯧꯕꯤꯔꯦ ꯃꯣꯏꯒꯤ ꯍꯥꯏꯗꯣꯛꯄ ꯌꯥꯕ ꯌꯥꯗꯕ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯒꯁꯨ प्रजा की थोड़ी पेड़ नबदी खर हायरोना कोई तारगे बा को अलदुगो देन तरो मी मदुगो फारगा कोई मदुगो फारगा कोई पेनाल्टी फंगबदी यारोयबा मदुदे इंस्टिगेट तौरिबा मीदो को हालो सुगोना इलिबा मीदुसु चप चाना मंगोंदा हालिबा मीदुना फंगि पेनाल्टी दमान फंगनो खनो दौने नत्रो साथीदि मी हालो सुगोना इंस्टिगेट तौरिबा निपादो अदुसु चप माना मी हालिबा निपादन फंगिबा अदु ममागी कोजो पेनाल्टी फंगदौने को लेदिन अदुना अइना हाइजनिंगिदि ममांगा थोखिबा थौक थोकसिंग मनुंगदा जिरिगी एक्सीडेंट को
이퐁 퐁나 액시덴트 토키바도 뭐 안강 어흠 누피 홈 하키버기 액시덴트 세 마스기 저스티스 거지 방들이 너들아 아더기 리콜 떠로 마뚱다 농이나 반드나 봄나 반드나 시기부 쿠키 매암두기 동안은 탐마간다 거 동안은 탐마이디 모두 매암두기 저스티스 거지 방들이 너들아 아더기 마타이다 뭐 그더래 3rd May 2026 ngasi phawboda mafam khangdana mangi ba myoi kunthani thoi ko amdang mai matha amdang recall lojara ke ba ko moirang them ingo sahi kun manga more khuno lekai dagi me gi tari ohum 2026 da mangre haju phangri wai khom na now sahi kun thama pan more khuno lekai dagi me gi ohum 2026 da mangre thodam kanta ko sahi kun thama doi khongjom sapam mamang lekai dagi me gi tari ohum da mangre Atom Samrendra sahi nifu taret Khumbong Bazar megi toktoki mangre 2023 dagi sabak thi hangre Yumkhai bang Kiran Kumar Khumbong Bazar me lekai dagi megi toktok mangre sabak thi hangri Chirom Itosa sahi kunthang ni pan more turin wang ward number 7 dagi megi tek ni pan mangi sabak thi hangri 2023 dagi mangmani ko lachang them langamba more hino khong megi tek ni pan 2023 mangmani sabak hangri then Naurem Prakash Elias Nanau sahi nifu Torbung Bangla Bazar Megi tek tara mathoi 2023 mangi ri phangdri adagi lecho mom suraj tera khungchang bi megi tek tara mathoi 2023 thongam siam turbung bangla bazar megi tek tara mathoi 2023 adagi m dewan chai kunthra mari awang sekmai parau mamang lekai toijam tomba sekmai ade hobijam romeo lai mayum amarjit maisnam malem nganba guru mayum boni Pukram Abhinas, Nepram Bormani, Thaudam Raghumani, Tokjom Thoremba, then Sagon Sem Ngalaiba, Idem Chinganba, Lintuingambi, Hijam, Ko, the Gi Pijam Hemazit, Yam Kong the Woriam, the Awan is Nigo, and is Germany, my bum Binas, Lintojam Anthony, Pukram Bisandra, Sagon Sem Pisak Masa, Okram Komai, the Gi Kangembam, Apamba, Lasham Kalambabu. Army kini mangi ba niko ngarang na handa kalambabu ngarang na handa mangi ba luang bang mukes ko mioi kuntraga ko kuntra ni thoja jok thiba khangdri ba natra asi thiba khangi da base ngasi phawboda leib lengak sina madugi inquiry report madugi justice madugi tawya ba statement ni kai lege khangni ba lei ko jugo adon then ngarang na handa sigi sequence ma lakho mutugi ngarang na handa leigi isa ani sigi ko justice na kamai tawba natra yana ba Asiba lowre, loire. Ko sakai thong loire. Pihum do ex gresha pirani, pihum do thokar pirani, oshenere. Loire si da ndri natra. Adi haji to ya asiba to mangi ne natra. Adi ina aina khoi khanjling ngendna how many memorandums ko kam going pi du no ko. PBF memorandum pi re. Ko. PBF memorandum pi re hai bia ba hai re ngang bia ba ngang re. Hoji khoi collective oina khoi ba ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯃꯅꯤꯄꯨꯔ ꯊꯨꯒꯥꯏ ꯄꯥꯝꯕ ꯃꯤꯆꯝ ꯍꯥꯠꯄ ꯃꯤꯆꯝ ꯍꯥꯠꯂꯤꯕ ꯇꯦꯔꯣꯔꯤꯁꯀꯤ ꯊꯕꯛ ꯇꯧꯔꯤꯕ ꯗ꯭ꯔꯒ ꯃꯥꯐꯤꯌꯥꯁꯤꯡꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯂꯦꯛꯇꯤꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯑꯣꯏꯅ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯀꯣ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯕ ꯃꯇꯝ ꯑꯣꯏꯔꯦꯕ ꯁ꯭ꯇꯤꯜ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯇꯥꯡꯈꯨꯜꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯃ ꯁꯤꯔꯦ ꯅꯠꯇ꯭ꯔꯥ ꯂꯝꯕꯤ ꯕꯥꯏ ꯔꯣꯗ ꯀꯣ ꯗꯦ ꯅꯥꯏꯠꯇ ꯉꯁꯥꯏꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯄ ꯍꯥꯠꯇꯣꯛꯄꯤꯔꯦ ꯑꯦꯝꯕꯨꯁ ꯇꯧꯔꯦ ꯀꯥꯞꯄꯦ ꯍꯥꯠꯂꯦ ꯇꯧꯔꯦ ꯃꯌꯥꯝ ꯇꯧꯔꯤ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯑꯗꯩ ꯑꯦꯅꯤ ꯀꯝꯃꯨꯅꯤꯇꯤ ꯐꯨꯔꯨꯞ ꯃꯆꯥ ꯃꯆꯥ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯂꯦꯝꯅ ꯊꯥꯔꯛꯇ꯭ꯔꯦꯕ ꯍꯧꯖꯤꯛ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯀꯩꯗꯧꯕ ꯇꯥꯏ ꯍꯧꯖꯤꯛ ꯀꯩꯗꯧꯕ ꯇꯥꯏ ꯁꯤ ꯌꯧꯁꯤꯜꯂꯛꯄꯥꯎꯗ ꯑꯩꯈꯣꯏꯅ ꯁꯤ ꯌꯧꯁꯤꯜꯂꯛꯄꯥꯎꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟ ꯂꯩꯒꯗ꯭ꯔꯥ ꯀꯣ ꯀꯣꯏꯁꯟꯗꯨꯅꯤ ꯑꯩꯈꯣꯏ ꯍꯪꯖꯅꯤꯡꯕ ꯀꯣꯗꯣ ꯑꯗꯣ ꯁꯤꯒꯤ ꯃꯥꯡꯈ꯭ꯔꯤꯕ ꯃꯌꯥꯝ ꯑꯗꯒꯤ ꯗꯦꯟ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯃꯌꯥꯝ ꯇꯧꯔꯤꯕ ꯃꯌꯥꯝ ꯉꯁꯥꯏ ꯑꯦꯔꯤꯌꯥꯁꯤꯗ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏ ꯂꯩꯕꯤꯔꯝꯕꯅꯤ ꯑꯩꯈꯣই ꯃꯅꯤꯄꯨꯔꯁꯦ ꯍꯤꯡꯕꯅꯤꯅꯦ ꯀꯥꯏꯅ ꯀꯣ ꯃꯅꯤꯄꯨꯔꯁꯦ ꯀꯟꯕꯅꯤꯅꯦ ꯁꯅꯥ ꯂꯩꯕꯥꯛ ꯃꯅꯨꯡ ꯁꯅꯥ ꯑꯣꯜꯂꯕꯅꯤꯅꯦ ꯀꯥꯏꯅ ꯁꯨꯝ ꯉꯥꯡꯂꯩꯕꯗꯨꯗꯤ ꯑꯩꯈꯣꯏ ꯄꯦꯜꯂꯛꯇ꯭ꯔꯦ ꯃꯤ ꯁꯤꯔꯒ ꯄꯣꯂꯤꯁ ꯇꯧꯕꯤꯔꯛꯀꯅꯣ ꯃꯤ ꯁꯤꯔꯒ ꯗ꯭ꯔꯃꯥ ꯇꯧꯕꯤꯔꯛꯀꯅꯣꯕꯀꯣ ꯁꯪꯒ ꯂꯩꯔꯝꯕ ꯌꯥꯏ ꯇꯧꯕ ꯉꯝꯕ ꯂꯩꯔꯝꯕ ꯌꯥꯏ ꯄꯋꯥꯔ ꯄꯥꯏꯔꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯋꯥꯈꯜ ꯈꯟꯊꯔꯒ ꯋꯥ ꯉꯥꯡꯕ ꯇꯝꯕꯤꯌꯣꯕꯀꯣ ꯀꯣ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯒꯤ ꯏꯃꯨꯡꯒꯤ ꯃꯆꯦ ꯃꯆꯟ ꯃꯥꯒꯤ 이몽인다 봄 에텍 동대 갱랩 동대 하테 하기도 먹다 뭐 오자 광고 놈 이렇게 강한 걸 그래 먹고 시용의 크루시네 스테이지 여러분보다 미외 게 시그래 엑스 그샤 게 암피그래 미외 게 암티브 흥들이 게 암티브 흥들이 낸 마시디다 거기는 자기 거기 가야 돼 거기 forgive and forget 하 하여 거기로 신미 알아 버려 forgive and forget 거기로 신미 알아 버려 핫 그림 있잖아 나오면 어떻게 갱랩 또 그림 있잖아 나오면 yes 뭐주 어디 카운터 일리게이션 그 떨고 예 거
but kanana han haubuno then karigi hauri no moina prajamiyam haliba moina prajamiyam toriba angang nupi ni ba khakang toriba litinium yam je tahum thokram masal lenga ki kari ro no ko hak jini ko adu man lo na ya da missing do action low justice to ha ni ko hajin pramani ko adu forgive and forget shum ha da di karama forgive and forget no hang mala kre ko adu ka mu ai ji ja guru rung su ya de na khali ka mu jing je china kamai to ko hang mala kre aduna lirin yam noi te masi koi agang ani ngarang ko leiron changiba athong mong pangthong bul loiba ko khoi mama pa ya pamani ko miyam shu dum khoi haiba ba hainare tawya thengya thenare ko haju shu khoi justice phone khoi honari ko but adu thamoi da question am di hangnase question hangnase thamoi da question hangnase angang duna thawai yaudra angang duna lirin mokta targa le matamda aduguma angam thoma yam thamoi kai phauge angang lawro ha angang mangam tho pangtho na angang dugi justice am thona bagdamta ai sima tawgena haiba yo video heidi la na thu na angang du lawgi na bagdamta government na piri direction karino phare gon lawni lau du basu yaroi lau ni ko atau bang bang tu pangtok kani pangtok kare natra but government stand kari no ko hanung melai government stand kari no angang lau kare mathong pangtok kare ko hasi loire irang loire peace loire haiduri bra angang lau kare loire mathong pangtok kare peace loire irang lektre haiduri bra ko ke doni aduna aina hangjening si lirin ekoi angang anagi matang jadi magi punsida ko lairam lenda ko atau biwina ko punsigi taibang miron taibang salalon taibang sinjak chaw phangidana sakhi badu mai cha ani do liren punsi chupada nungai ai faba ko ingna chiknai shogi mhamda leibo ishino leori ba mama pa yung manunggi awa batu sukhe ajari ko aduga makhoi ani na maram morakanda makhata na su musagi thokna thok thok na bagida mak shorley ko shorno wen masu ishino ka shwani nga leite aduga mangaga thiba khangna lei bai chai nong maya magi wari kan ba ya khiroi ko lei hidra bai chai nong chi nong maya magi wari khoi kau ba ya khiroi justice phangdri natra still hoji babuda hingibra sigrabra khangdri badugumba mangaga leiriba mioi kunthra ni thoigi achi kono hakchang ko si government na masi mosoi khoi freedom lobi ga dobuni ko aduna issue ma loi danga da issue ma loi danga da issue ma laron labi simbiroi da bani tasena irang crime sagalep kang bujing mathakta government ma le habi sabsa badugumba khagi action taken logi wa thok tok habi ga dobuni aduga tasena ekhoina hajining si hajin ekhoi miyam punna terrorist kuki terrorist ngi mathakta kuki drug mafia ngi mathakta ekhoi praja miyam na ekhoi paramat tambi matam moi para tambi matam moi ra humja ai smai thamja gele